Imes PAODAM yang tabiri basimbu ahan maktada binitana taram noksa bagaloyana kurumjari. Hauzik PAODAM asigi maroyo pau pijari. BJP na lengak pai deba yade haiduna violence kaya thon ki haina AICC na maral sirakli. JDU gi lusingbo ina joy kisan bu khankhre. Haukiba pungkul marida miyoi tara mari COVID positive oiki. Mapungayo paulo birase. Handak pangthokiba taranthoi suba Manipur Legislative Assembly mikhalda BJP na lengak pai deba yade power pai na bani haiduna lalholuki miyoi singkulai oina sinakibani democracy gi masak manghanduna poll violence kaya thonba lalholuk kaya sinaduna miyambo ki akhang poan badagi nampuda BJP na sit yamna phangba ngamkibani haina AICC gi North East in charge Bhakta Charandas na phangdokre BT Rotalaiba Congress Bhawan da pangthokiba paugi mifamda Charandas na hai miyang ya pamba misak khalan bagi khudong chaba pibagi mahutta makhoina power painaba honakibani paugi mifamaduda MPCC president and local hai handak pangthokiba mikhaladu democracy gi matungina niyam sumna pangthokpo oiramlaba INC gi mirep kaya mai paklomgani ningthau palingai toningbba makhoina haiba yadraga misam miyambu ki hanba phuba amadi nam haduna pangthokiba mikhal amani haina maral sikhi Kendra Kudimakta Congress ki phibam yamna phajaki hayaduna haukiba tam kayarakta mahakna lit tawkiba mafam polling station kaya BJP na ahenba power sinaki mamangda politics amukta yaudriba miyamna maming amadi masak khangdaba kaya karakliba si makhoina power painaba honakibagi mami chawna taki haibasi miyamna hena khangnakrabani Thoningdaba poll violence thokiba kendra kaya marilena ba chief electoral officer amadi election commission of India na positive response amata lokhote criminal amadi violence na thanba mikhal oiki mahakna makhatara duna mikhal loiduna BJP na majority phangkhrabanina haujikti miyangi afaba thabak sing tawrakani haina thajaba thamladuna akala thaugi mikhal oikiba election aduda BJP na ahenba power kaya sinarabasu Congress party bu nungsiduna physically amasung morally support tawrakiba miyambu thagatpa phongdorakli handakta pangthokliba sigumba election city aikogi democracy gi adumna phajagraba praja ikoina khanjaba mihutna sason to bhaibdo madugi ona tainabata thani nithau palinagi angam bahatna rakanda aikogi sason tawboromda chanchilakabana ngasidi Bharat amasung Manipur karamba phibamda lakadabge haibadudi Manipur gi praja madugi sinpurmakudi ura agani aduna aikoi laiba sarkar Bharatiya Janata Party da luching sarkar aikoi March ki tarikh taraga tarikh phom manungda aikoi sarkar si form torone na aikoi media ge thengnare aduna hana gita kaya toromdu so handak lakadaba sarkar asitadi aikoi amuk kaina Manipur gi yai phanaba amasung Manipur praja miyamgi amasung laiba praja miyamgi da khanbi rakanda afaba saswar ma boi manungda borakani haidina aikoina party na asa tawi Handak pangthokiba taranithoi suba Manipur Legislative Assembly mikhalda Janata Dal United JDU gi mai paklaba candidate taruki lusingbo oina thangmaiban AC gi Khumukcham Joy Kishan Khankhre ngasi JDU gi National General Secretary in charge North East Afak Ahmad Khan convener North East Executive Council JDU Chansumo NSN Lothamadi National Returning Officer JDU Anil Hegde yauna pangthokiba mipamada Khumukcham Joy Kishan bu Legislature Party of JDU gi leader oina khanbagaloyana Mur Sanglur Sanatena deputy leader aduga Muhammad Abdul Nasir na JDU gi chief whip oina khanki masidanatana Manipur miyang gi interest ta JDU na Manipurda anoba lengak semgodoriba BJP bu sagotlagani hairi Manipurda hokya pung kunmari da miyoi tara mari COVID positive oiba thengnakhre mi sibagi paudi leite pung phamasta miyoi lising ama samsupna mari COVID test tauki maduda miyoi tara mari COVID positive oikibana ngasigi COVID positive oibagi changchada ama dasme ahumda leiki istayasda COVID license sandorakpadagi ngasi phawada apunba miyoi lak ama lising kuntra taruk chamapan humdra taruk COVID positive oikre miyoi lising ani sam tara taruk na leikidre ngasi miyoi kunna COVID naba phabadagi discharge tawduna
अपुनबा कोविड फखिबगी मसिंग लाख अमा लिसिंग कुंथ्रा मरी चाटर हुंपुतरे सुख्रे स्टेट से कोविड फखिबगी चांगना चादा मौद्रा निपान दशमिक अहुमापन यौरे एक्टिव केस ना मियोय मौद्रा हुमदोय लेरी National Foundation for India NFI gi mateng loyana Integrated Rural Development Services Organization IRDSO wangjing na sinduna ngasi organization se sanglenda International Women's Day gi palan thoram pangthokre Gender Equality for a Sustainable Tomorrow haiba hiram da pangthokpa thoram aduda district se gi manung de laiba tongan tongan ba hiram da mai paklaba nupi singbu ikai khumnaba utpa amasung makhoi ga wari watai chanabana ngasi gi thoram adu gi mapungoi ba saktam oiki Ngasigi palan tharamadudha Padma Shri Awardee Hanjabam Radhe Thawbal Women Police ki Officer in charge Okram Chawba Devi Social Activist Mamtaz Begum amasung IRDS Secretary Nonibla Nareng Bamsu wangangki Jiribam District ki Chonapur laiba 40 Jiribam SC ki Mikhalda Mai Pakraba Muhammad Asabuddin yumda Paumi Singh Gangarang athengbada unakiba matamda Jiribam gi Dibong Awang Lekai da laiba Moirangthem Promen Meiteina asumna hai Miyoi kangluk khara thomjilak aigi yum dukan manung de laiba CCTV camera computer laptop machine thugairam ba madi gari mai thabiram ba loyana yum manung da changaga yum gi thongnau thugairam badana tana yum masda nung langslakiba yum de lairi bai cha singna nung langsala e haiduna pandana ba question chen ba dugi video clip mayamadu ubada thamoi sona nungai taba phawi masi condemn tawi Mahakna makhatana hai dukan da nung langslak loiba dukan thugairiba dukan da laiba property sing manghaliba gari mai thaba madi yum manung changduna yum gi posai thugairiba si kari maram gino nung mayam langakpada lotpham leitadana icha singna kangkha makhada lotuna laiba madi imana pakhatana ising thanaba sigumba lebak macha tadaba thong asi thoaningde amasung matungda su thoanbiganu thoiba thodo asiga mari leinaba authority na matik chaba punishment PBU haina phongdokki Kari maram ki aigi yumda laaga adumaina aigi dukan da nung langjan ba dukan thugai ba dukan ki properties mangan ba gari mai tha ba yum manung da changaga thong thugai da yum manung da changaga yum ki pochai thugai ba icha singduna lotham lai tadana nung mayam langa ko da icha singduna kangga icha bichak singduna kangga da lotna lai ba imana pakatna ising thana dana lai ba asigumba maram chadaba maram leitana thong ai dileba masa tadaba thong singase ai thogan inte amasung matung da thogan biganu aduga thoiba tawdosiga mari leinana mari leinaba authority na matik chaba punishment PBU Tarani Thoishuba Manipur Legislative Assembly election gi result haidok kraba matung ZDU gi workers singna Lal Pani da laiba Impal West Minority Morcha gi Vice President soiriba Sadam gi mayumda sanglaktuna mahaki imung manung gi mi singbu phu saiba tawi haiba wafam asi aran bani haina ngasi ayu pung 12 ta matamda Sonapur Part 1 da laiba ZDU gi office ta Paumi singa unaba amada ZDU Jiribang General Secretary oiriba TS Magazine singana phongdokibani mahana makhata na haikibada election haidok kraba matung Thasi tang 13 da thokiba Lal Pani da laiba Sadam gi mayumda ZDU gi workers sing tharaktuna maitai da vote pi haibagi damak ZDU gi workers sing na Sadam bu phuba saiba tawre haiba si ZDU na yamna akan mamong da condemn tawi ZDU gi site gi mi purucho haina thakiba mata laite masigi wafam asi yumpham yaudabani loyana ZDU gi ideology di mi phu haibagi wakhalon su laite ZDU gi wakhalon di jiriba masi santi oina laiba amaga jat bijati khaidana pungnamak nungsi chanana leminaba sini aduna hojik kanna tholiba sagalakliba irang asi amuhana thoanbiganu amadi matung tarakpadasu thoktanaba haina ZDU gi maikaidagi haijari haina phongdokki Lal Pani da laiba Sadam haiba sigi jumda ZDU gi workers sing tharaktuna maitai da vote pi haibagi damakta ZDU gi workers sing tharaktuna Sadam da phuba saiba tawre haiba si ZDU na yamna kanna condemn tawi maramdi ZDU gi site gi masi thagi ba mata leite ZDU gi ideology di Jiribam da shanti oina laiba amaga zat bijati khaidana punamak nungsi chanana leminaba ZDU na pami aduna hojik thoiba sagaliba irang asi ZDU gi maikaidagi yamna kana condemn tawga loinana masi tawbidanaba thoktanaba matung tawde thoktanaba ZDU gi maikaidagi thamjari
Mitai Council Moregi Kuniparak Suba Mapo Kumontara Ama More Kaitel Leiba Look Asi Office Tangasi Pangtokre. Ngasi Taramaduda MCM ga Punna Kusam Nazam Inariba, MSU Tenopal District Committee, Kanong Po Apun Banupiluk More Amadi Moregi Mitai Lekai Mangagi Club Kilusing Basing Amadi Ahal Laman Sing Yauna Satakiba, Taramaduda MCM Hodorakpada, Sobatodang Lobirambar, Layo Krabasing Yampamda Mina Ani to Mina Letuna Kai Kunab Utki. Mitai Council Moregi President M. Toibana, Sahi Kunipan Sida MCM na Pangtokiba Tabak Toram Sing Amadi, Matung Tarakpada MCM na Miyam Dama Pangtokadariba Tabak Toram Sing, Miyam da Marik Jumbawa Pongkaya Townki. Masana Masabu, Social and Cultural Activist ni Haijaba, Rakesh Naurem Koba, Tentha Kongbal the Labor Mioya Sina Mediada, Aranbu Wapa Mayama Pongdotuna, Tentha Kongangulana Uhalibadu, Rakesh Naurem Nathasi Tantara Mari Pawagi Manunda, Club Office the Latuna Sengdok Lagadabani, Club Ki Wapa Masida Toy Drabadi, TKWA Amadi Tentagi Miam na Rakesh Naurem Amadi, Mahaki Imung Manungbu, Akan Mamong the Social Boycott Togani Haina, Tentha Kongbal Welfare Association, TKWA Vice President, Morangtem Sanjoina Pongdorakli. Ngasi Tentha Kongbal the Labor TKWA Office da Permission Unabada Mahana Makatana High Political Party Amataga Marilena Matam Sangna Iram Damasigidama Togai Kaya Pantotuna Liba Tentha Kongbal Welfare Association TKWA Tentana Tokriba Todok Singasida Nungaitaba Pawi Amasung Makatana Labor Tiba Todok Singasi TKWA na Kolibama Pamsingda Toktanaba Kanaring Jarak Asida Rakesh Naurem Koba Tentha Kongbal the Labor Mioya Sina Masaya Henba Kanaba Pangnaba Honabagi Moongda Mapuna Inchilaga Kongba Hui Amagum Samzin Sazinba Wahi Kaya Hijin Duna Tentha the Labor Club Organization Mera Paibi Masung Mioy Kayabu Hunduna Ngang Bamasung Tentha Gimiam Bulana Uhana Bamadi Mingchat Tianaba Honarak Pasi Yamna Labor Tibani Rakesh Naurengi Yum Mai Tarambagi Taudosi Kanana Karigida Maksa Taramba Tawong no Haiba Club na Karimata Kangbasu Laite Loyana Ngasi Pabuda Rakesh Naurengi Imung Manungi Mioy Amatana Club Asida Wapam Amata Hairak Pasulайтri Rakesh Naurem Masamagna Mediada Maki Yumasi Election gi Muknaba Laibadagi Mai Tarambani Haina Pondorak Libasidi Makoi Masengi Lanai Oiba Wapamni Election gi Muknaba Yanadaba Singbu Club na Wayal Sataba Yabra Rakesh Naurem Hariba Mioyasi Lekai Club ke Mayok te Laiba Mioyni Lekai Club na Sinba Social Service Singda Mahak Masa Sungyaw Yaudana Mediada Masana Sinba Saduna Mana Long Naba Honaba Mioyni Rakesh Naurem Gumba Amana Manipur bu Malem da Saktak Liba Dr. Narabu Hunduna Mediada Ngangba Mingchat Naba Honarak Pasi TKWA na Haksin na Lawi Haiki Dr. Naragumba Manipur bu Malem da Saktak Liba Inam Damasigi Saktuksan Werba Misak Amabu Mingchat Naba Honariba Sisu Takwa Tentana Yam Haksin na Lawi Lagliba Maski Tang Tara Mari Pabagi Manunda Takwa Tentagi Office da Rakesh Naurem Masamak Laktuna Mangna Media da Pongdoki Wafam Madu Sengdok Kadabani Karigumba Wafam Masi Tawadrabadi Takwa Tentamadi Likai Miana Maki Imung Manung Yauna Mahak Masamak O Akan Bamong da Social Boycott Togani Haina Media Tonda Tamzari Amaromda Handak Pangtokiba Taranintoi Suba Manipur State Assembly Election ga Mari Leinai Haiba Moongda Tentha-dagi Rakesh Naurem Koba Masana Masabu Social and Cultural Activist ni Haizaba Mioy Amagi Yum Mai Zakiba Maga Mari Leina Rakesh Naurem na Mediada Tentha Gram Panchayat Pulana Uhanaba Honarakpa Laibak Tibani Mahapu Panchayat Sina Ngakpiba Ngamloi Haina GPS gi Pradhan Naurem Pradip na Pongdorakli Laikai gi Club Maira Paibiga Phauba Yanadaba Rakesh Naurem na Karam na Masana Masabu Social and Cultural Activist ni Haijaribano Haina Hangladuna and Pradip na Makatana Hai Mahaki Yum Mai Zakiba Thodokta Tentha Gram Panchayat Puchena Baman Bamawongda Lana Uhanaba Honarakpasi Panchayat Asina Angakpa Phawi Amadi Yumpham Yaudaba Wafam Asibu Akan Mamongda Condemn Tawi Thodo Adu Thoaningdaba Laibak Thiba Amadi Yamna Nungaitaba Thodokni GPS na Thodo Aduda January ba amasung Kujin Thorang Toriba Mioy Singadubu Akan Mamongda Yaningdaba Phongdorak Pagaloyana Imung Manungi Awabada Saruk Yajari Adumoinamal Rakesh Naurengi Tukasaningai Oiraba Wakalon Asimakti Yamna Laibak Macha Tadaba Oina Loroidabagi Maram Laite Haiki Mahana Makatana Hai
Wangjing Tenthagi MLA Paunam Brojena Kendra Sida Mathang Sitna Manipur State Congress Party Indian National Congress amadi BJP da Mikhal Hek Thangnarak Padagi Kendra Sigi Mafam Kaya da Mihat Mipun Yauna Miyam da Ki Tujungba Thodok Kaya Lep Palaitana Satharak Liba Sidadi Social and Cultural Activists ni Haizariba Rakesh Nauremna Mittang Kibra Natraga Thodok Sing Asigi Matangda Mahak Tumina Laisinbagi Maram Karigino Mahak Yauna Thodok Sing Asi Silabra Haiba Wahang Asi Miyoi Kaya na Hangnarak Liba Wahang Amani Tenthada siguma thawdo si makhatana thoktanaba tentha GP na miyanggi oiba chawba meeting ama pangthoknaba khanaringai chairak asida nang horoidaba matagum media gi thongda tentha miyam bulana uhanba wafam kaya phongdorak pasimakti panchayat sida singnaba amasung lanai oiba nungaitaba manbagi phajadaba mami ama tahale loyana mahakumba misa amana Dr. Naragumba lebak miyam nei kai khumnariba miyoy amabu mingchat thiba yaba mawongda wafam kaya phongdorakhiba si mahakidamakta panchayatna ikai biba phawi loyana mahakpu ngakpiba ngamloi panchayatna mahaka makhatana media da awayakhom tongnaroi hainasu Naurem Pradip na phongdorakhi Sri Paunam Brojen Honorable MLAs na Hokiba 2012 tagi hauraga election lepakpa Manipur State Congress Party Indian National Congress Party amadi BJP the election lepakpa dagi sigumba hingsagi oba thodok kaya ama chatharpa asida Sri Naurem Rakesh Singha masana masabu social and cultural activists ni haijaba asina usan khangena dana leiba asida haiba hingsagi thodok asida mahak chenabra haibasi koi khaloi de maram leiki Indiana British ke makutagi ning tamba phanglakpa sahi humdra manga surakpagi azadi ka Amrit Mahotsav ki saro ama oina ngasi NCC GP headquarter Imphal da cadet corps singna English ang champa marfutare ta Sri Lanka Indian Peace Force ta mathau toringai da Manipur ge Indian Army ge Major Ngangom Joydatta Singhana laikhidra matung da piba Bir Chakra pibabu ningsingbagi thara ama pangthokre Tharamaduda Hanag Lieutenant General L. Nishikanta BSM BSR amadi Major Joydatta gi loina bisu yaukhibaga loyana Bir Chakra phanglabagi mafamdai kai khumnaba utke hairi So all our bravehearts who have laid down their lives in various conflicts since independence, a program has been launched to honor the next of kin of those bravehearts. All over the country, these bravehearts have been identified and they are being honored state-wise. As phase 1 in Manipur, we are starting today by honoring the wife of late Major NJD Singh Veer Chakra, who laid down his life fighting for the country in Sri Lanka in Oppavan. COVID-19 pandemic na maram oiraga matam sangna school sing mapung phana hangbada athingba lerakhiba adu handak laisa si sandopagi chang yamna hantharakibadagi Manipur government ki commissioner education S Higher and Technical Education state lairiba residential school hostel boarding school coaching institution amadi ata institution sing March 10 dagi hangba yaragani haina order thokibadagi Kaksing Makha High School gi normal class su lakliba March ki tang 13 ningthokaba numitagi hauragani maramasna school asigi mahiroi singna school karakna ba Kaksing Makha High School gi headmistress na khangalakli National Commission for Women gi sponsorship makhada Manipur State Commission for Women sin langduna Manipur gi tongan pham ahumda nukat nakat lila macha ahum utkre lila sing adu singjamai leisang thiam lekai bazar roadside Kumalampak ISBT amasung Konthaujam bazar da Laimayon Art Center singjamai singa manghana utkre lila sigi pandamdi awareness campaign of National Commission for Women 2022 International Women's Theme Gender Equality Today for Sustainable Tomorrow Haibas dani lila asna paujal piribadi mainstreaming women's empowerment amadi public health and equality and broadcasting girls' right to education haibasini ngarang numidang Khetrigao Kendra da NPP gi worker singna BJP gi worker gi yumda nomai kapsinduna yumge posai sakhaiba amadi yumgi gari sing thugairam ba thodok yaningdaba phondorak pagaloyana tholiba thodok asiba sumaran thidok piu amadi thodok asibo amohana thoktanaba mari leinaba singna Thingnaba honabiyu haina Khetrigao Kendra gi BJP gi worker Mohammad Zahiruddin amadi mahaki imung manungna phongdorakli ngasi press club ta pangthokpa pawinsinga unaba amada Mohammad Zahiruddin na makhatana hai Kendra sa pangthokba mikhalda NPP na mai pakpagi ngarang numidang pung 9 makhairom tabada aikhoigi thongal phauduna chatpada aikhoigi thongal tamna
BJP da vote piba hatkadabani Indrajit da vote piba khuding nomaina kapkadabani haibna singba taba nungaitaba wahai kaya sinaduna law khongma tawki adubu ahlama oina adumna lawganu haina hairubada nomai maru ama kaplamki matung pung 10 rom tabada makhoi miyo yankhai rom laklaga yumgi pochai khamduna thamba gari dukan gi pochai na singba amanga ta tholambada natana dukan gi paisa phawba pubi ki haina phongdorak pagaloyana tholiba thawdos na maram oiraga aikhoi yumda changba kire mari leinaba singna protection PBU haina phongdorakli masungba crime se amuna thoktanaba mari leinaba authority na masi thingna bol bi hogi ai yum sida changan leiba kire makhoi lakani ani khanda sigi protection su khara pibiba pami na kaino na da ai khoi ti mi yam da mo ni BJP ki worker isi muslim dadi yam ponate mari manga khaki wani ado worker ko ina zatlu bagi makhoi na vote ta khai ekhan chen so bagi nuai ta dani hana nuai na do kaigum ta leite hai report sida Goa da Anoba lengak ama semnabagi dama BJP gi Pramod Chawan Chief Minister oibadagi pham thadokre Sydney phulaiba Goa Assembly mikhalda sit kun phangduna BJP na single largest party oiri BJP bu Maharashtra wadi Gonatak Party MGP amadi Independent MLA ahumna su sagwatli hairi Chawan na phongdokibada Goa gi miyamgi thaujana BJP na lengak amohana semlagani Prime Minister Narendra Modi gi lusing makhada double engine sarkar na miyamgi thajaba manghandana lengakani haiki mana makhata na haikibada mahaki vote yamna phangba haibadu oikide masai home polling da phawba campaign chathaki adubu BJP na di Goa da majority phangki masigi credit miyamgi ni haiki Langi saithang phangliba Ukraine dagi tholakpa medical student singbo India da makhata na tamangadabani haibagi matangda NGO ma oiriba Prabasi Legal Cell na Delhi High Court ta petition ama thakre Indian students sing mayamana Ukraine da medical tambagi maram kharadi education quality laiba entrance test tawdaba mapalamda practice tawba yabagi license pibani Indian constitution na piriba Fundamental rights to life under Article 21 gi matungina India da makhata na medical education tambagi ayaba piri Indian Medical Association IMC na hanana students sing adubo Indian Medical College sing da makhatam thaba yahanabagi dama recommend tawkrabani hairi Hojarabida maroya pam kana pijari BJP na lengak pai deba yade haiduna violence kaya thon ki haina AICC na maral sirakli JDU gi lusingbo ina joy kisan bu khankhre hauki ba pung koi mari da miyoi tara mari covid positive oiki ngasigi di paudam pijaba matang solution jare miyeng tabiri ba singbu rumjari